ꯌꯥꯎꯅꯤꯡꯕ ꯃꯤꯁꯨ ꯂꯥꯛꯄ ꯌꯥꯏ ꯌꯥꯎꯅꯤꯡꯕ ꯃꯤꯁꯨ ꯑꯗꯨꯝ ꯄꯤꯡ ꯇꯧꯔꯣ ꯀꯥꯏ ꯌꯥꯎꯋꯦ ꯁꯦ ꯊꯝꯃꯦ ꯑꯗꯒꯤ ꯃꯤꯔꯔ ꯑꯆꯧ ꯑꯆꯧꯕ ꯁꯣ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯅ꯭ꯌꯨ ꯗꯦ ꯑꯅꯧꯕ ꯔꯦꯁꯇꯨꯔꯦꯟ ꯍꯟ ꯇꯧꯕ ꯑꯃ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯔꯦꯁꯇꯨꯔꯦꯟ ꯑꯅꯧꯕ ꯑꯃꯁꯨ ꯂꯩꯔꯦ ꯁꯐꯗꯥꯔꯖꯪꯗ ꯋꯥꯔꯤ ꯍꯥꯏꯗꯅ ꯑꯩ ꯉꯔꯥꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯃꯥꯡꯗ ꯎꯈꯤꯕꯅꯤꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃꯅꯁꯨ ꯍꯥꯏꯔꯛꯄ ꯑꯦꯟ ꯑꯔꯥꯕꯅꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯦ ꯁꯤꯒꯤꯁꯦ ꯂꯣꯀꯦꯁꯟꯁꯦ ꯀꯩꯅꯣꯒꯤ ꯁꯐꯗꯥꯔꯖꯪꯗꯅꯤꯀോ ꯑꯩꯈꯣꯏ ꯍꯦꯟꯇꯥꯛꯀꯤ ꯊꯦꯠꯐꯝꯗꯨꯗ ꯂꯩꯕꯀꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯛꯀꯦ ꯃꯣꯏꯁꯦ ꯎꯕꯗ ꯈꯤꯇꯪ ꯋꯥꯏ ꯃꯣꯏ ꯁꯥꯏꯅꯦꯖꯦꯁꯁꯦ ꯃꯅꯨꯡꯗ ꯂꯩꯕꯀꯣ ꯃꯄꯥꯟꯗꯨꯗ ꯑꯩ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦꯀꯣ ꯎꯕꯤꯔꯕ ꯎꯇꯣꯄꯤꯌꯥ ꯕ꯭ꯔꯨꯖ ꯍꯥꯏꯁꯦ ꯁꯤꯗ ꯂꯩꯌꯦꯕꯀꯣ ꯄꯍꯥꯔꯤ ꯀꯤꯆꯟꯒꯩ ꯂꯩꯁꯦ ꯁꯤꯒꯤꯁꯤꯗ ꯂꯩꯔꯦꯗꯣ ꯁꯤ ꯋꯥꯔꯤ ꯍꯥꯏꯁꯦ ꯁ꯭ꯇꯣꯔꯤ ꯍꯥꯏꯕꯅꯤꯀꯣ ꯋꯥꯔꯤ ꯍꯥꯏꯁꯦ ꯁꯤꯗ ꯋꯥꯗꯀꯝ ꯗꯣꯁꯥ ꯍꯥꯏꯁꯦ ꯁꯤꯒꯤ ꯍꯦꯛ ꯀꯩꯅꯣꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯑꯦꯜ ꯑꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯁꯣꯝꯗ ꯆꯠꯈ꯭ꯔꯒꯅ ꯀꯩꯅꯣ ꯂꯩꯗꯣꯏꯕ ꯍꯦꯟꯇꯥꯛ ꯂꯩꯕꯗꯣ ꯍꯦꯟꯇꯥꯛ ꯂꯩꯕꯗꯣ ꯑꯔꯥꯕ ꯍꯣꯏꯒꯤꯗꯣ ꯆꯪꯉꯁꯤꯀꯣ ꯌꯦꯡꯁꯦ ꯃꯣꯏ ꯂꯥꯏꯠꯀꯗꯤ ꯐꯖꯅ ꯍꯥꯞꯄꯦ ꯂꯥꯏꯠ ꯁ꯭ꯇ꯭ꯔꯤꯞ ꯑꯦꯜ ꯏ ꯗꯤ ꯁ꯭ꯇ꯭ꯔꯤꯞꯀ ꯍꯥꯞꯄꯦ ꯌꯥꯝ ꯁꯥꯡꯅ ꯄꯦꯁꯦꯖ ꯂꯩꯔꯦ ꯃꯁꯦ ꯁ꯭ꯄꯦꯁ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯅꯨꯡꯗ ꯆꯪꯉꯒ ꯌꯦꯡꯉꯁꯤꯀꯣ ꯍꯥꯏꯐꯦꯠꯀꯣ ꯌꯥꯝꯗꯤ ꯐꯖꯔꯦ ꯋꯨꯠ ꯋꯥꯔꯛ ꯃꯌꯥꯝ ꯇꯧꯋꯦ ꯒ꯭ꯂꯥꯁꯦꯁ ꯀꯩꯀꯥ ꯑꯩꯈꯣꯏꯒꯤ ꯂꯨꯁꯨ ꯌꯥꯎꯔꯦ ꯂꯨꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯇꯥꯡ 11ꯗꯁꯨ ꯁꯝ ꯃ꯭ꯌꯨꯖꯤꯛꯀꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯂꯩ ꯃꯥꯜꯂꯦꯀꯣ ꯁꯤ ꯌꯦꯜꯍꯣꯃꯤ ꯑꯗꯒꯤ ꯔꯥꯖ ꯌꯦꯛꯄꯝ ꯑꯇꯩꯁꯤꯗꯤ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯈꯪꯖꯕ ꯑꯣꯏꯗ꯭ꯔꯦ ꯐ꯭ꯂꯥꯋꯔꯁ ꯍꯥꯞꯇꯅ ꯃꯣꯏꯁꯦ ꯋꯨꯠ ꯋꯥꯔꯛ ꯌꯥꯝ ꯇꯧꯔꯤ ꯑꯩꯈꯣꯏ ꯅꯦꯅꯤꯇꯥꯜ ꯑꯁꯣꯝꯗꯒ ꯎꯕꯅꯦ ꯁꯨꯃꯥꯏꯅ ꯋꯨꯠ ꯋꯥꯔꯛꯁꯦ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨꯝ ꯃꯅꯨꯡ ꯆꯪꯉꯒ ꯍꯥꯏꯐꯦꯠꯇꯪ ꯄꯣꯇ꯭ꯔꯤ ꯁꯉꯥꯏ ꯁꯣ ꯑꯦꯟ ꯁꯣ ꯁ꯭ꯄꯦꯁ ꯂꯩꯔꯦ ꯀꯣ ꯁ꯭ꯄꯦꯁ ꯌꯥꯝ ꯆꯥꯎꯋꯦ ꯃꯣꯏꯁꯦ ꯁꯤꯇꯤꯡ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨꯝ ꯌꯥꯝ ꯅꯛꯏ ꯍꯥꯏꯔ ꯃꯅꯤꯄꯨꯔ ꯕ꯭ꯌꯨꯇꯤꯐꯨꯜ ꯃꯅꯤꯄꯨꯔ ꯂꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯤꯀꯣ ꯁꯦ ꯀꯅꯥꯝꯇꯒꯤ ꯅꯠꯇꯦ ꯗꯣꯟ ꯀ꯭ꯂꯦꯝ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯅꯦꯛꯁꯇ ꯃꯦꯟ ꯀꯣꯔꯁ ꯂꯩꯔꯦ ꯑꯩ ꯆꯤꯛꯀꯟ ꯀꯔꯤ ꯑꯗꯒꯤ ꯄꯣꯛ ꯆꯤꯛꯀꯟ ꯑꯉꯧꯕ ꯐꯤꯁ ꯑꯇꯥꯎꯕ ꯐꯤꯁ ꯑꯇꯣꯏꯕ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯏꯀꯣ ꯊꯥꯂꯤꯁꯨ ꯂꯩꯀꯣ ꯏꯀꯣ ꯊꯥꯂꯤꯁꯦ ꯍꯥꯏꯕꯗꯤ ꯀꯩꯅꯤ ꯑꯩꯈꯣꯏꯒꯤ ꯗꯥꯜ ꯌꯥꯎꯔꯅꯤ ꯆꯝꯐꯨꯠ ꯀꯥꯡꯍꯧ ꯑꯃꯦꯠꯄ ꯑꯗꯨꯝꯕꯅꯤ 230 ꯆꯤꯛꯀꯟꯒꯤꯅ ꯐꯤꯁ ꯑꯇꯥꯎꯕ ꯑꯁꯨꯝꯕꯅꯤ ꯁꯤ ꯔꯦꯠꯁꯤ ꯂꯩꯅꯤꯀꯣ 230 to 250 ꯔꯦꯟꯖ ꯗ꯭ꯔꯤꯡꯛꯁ ꯀꯩꯀꯥꯁꯤꯗꯤ ꯀꯣꯃꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯏꯠ ꯗꯤꯁꯇ ꯀꯥꯡꯍꯧ ꯑꯩꯈꯣꯏ ꯂꯧꯅꯤꯡꯉꯗꯤ ꯇꯣꯉꯥꯟꯅ ꯏꯔꯣꯝꯕ ꯍꯥꯏꯕꯗꯤ ꯂꯥꯔꯖꯔ ꯄꯣꯔꯁꯟꯅꯤꯀꯣ ꯑꯃꯦꯠꯄ ꯉꯥꯔꯤꯡꯈꯥ ꯃꯦꯟ ꯀꯣꯔꯁꯇ ꯗꯛ ꯊꯥꯂꯤ ꯑꯧ ꯃꯁꯤꯒꯤ ꯁ꯭ꯄꯦꯁꯦꯜꯁꯦ ꯃꯦꯟ ꯀꯣꯔꯁꯇ ꯗꯛ ꯀꯔꯤ ꯁꯔꯦꯡ ꯊꯣꯡꯕ ꯃꯔꯣꯏ ꯊꯣꯡꯕꯁꯨ ꯂꯩꯀꯣ ꯁꯤ ꯌꯥꯝ ꯄꯥꯝꯕꯅꯦ ꯃꯔꯣꯏ ꯊꯣꯡꯕꯁꯦ ꯎꯇꯤ ꯑꯁꯪꯕ ꯄꯅꯤꯔ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯆꯤꯛꯀꯟꯗꯣ ꯑꯣꯀꯦ ꯁ꯭ꯄꯦꯁꯦꯜ ꯊꯥꯂꯤꯁꯤꯅꯦꯀꯣ ꯁ꯭ꯄꯦꯁꯦꯜ ꯊꯥꯂꯤꯁꯤꯗ ꯎꯇꯤ ꯗꯥꯜ ꯆꯝꯐꯨꯠ ꯆꯝꯊꯣꯡ ꯁꯤꯡꯖꯨ ꯍꯣꯏ ꯀꯣꯃꯟ ꯆꯤꯛꯀꯟ 380 ꯐꯤꯁꯀꯤꯅ ꯑꯇꯥꯎꯕ ꯑꯇꯣꯏꯕ 380 400 ꯚꯦꯖ ꯊꯥꯂꯤꯒ ꯆꯤꯛꯀꯟꯒ ꯐꯤꯁꯀ ꯑꯗꯨꯝ ꯃꯥꯟꯅꯔꯦꯀꯣ ꯁꯤ ꯔꯦꯠꯁꯦ ꯑꯗꯨꯝ ꯆꯥꯎ ꯈꯦꯔ ꯂꯩꯔꯦ ꯍꯩ ꯊꯣꯡꯕ ꯂꯩꯔꯦ ꯍꯩ ꯊꯣꯡꯕꯁꯦ ꯈꯤꯇꯪ ꯍꯥꯏꯔ ꯁꯥꯏꯠ ꯂꯩ ꯃꯥꯜꯂꯦ ꯁꯤꯡꯖꯨ ꯃꯤꯃꯤ ꯕꯣꯔꯥ ꯄꯀꯣꯔꯥ ꯁꯤ ꯁꯝꯂꯞꯄ ꯁꯤꯅꯤꯀꯣ ꯑꯇꯣꯞꯄ ꯑꯩ ꯀꯩ ꯑꯣꯔꯗꯔ ꯇꯧꯅꯣ ꯑꯞꯗꯦꯠ ꯇꯧꯔꯛꯑꯒꯦ ꯀꯣ ꯆꯤꯛꯀꯟ ꯊꯥꯂꯤꯁꯦ ꯑꯣꯏꯅ ꯇꯧꯖꯔꯒꯦꯕ ꯉꯁꯤꯒꯤ ꯌꯥꯏ ꯑꯗꯨꯗꯣ ꯁꯤꯁꯦ ꯄꯨꯊꯣꯛꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯚꯦꯖ ꯊꯥꯂꯤꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯚꯦꯖ ꯊꯥꯂꯤꯁꯤꯅ ꯄꯀꯣꯔꯥ ꯌꯥꯝ ꯑꯃ ꯑꯣꯕꯖꯔꯞ ꯇꯧꯕꯤꯌꯨꯀꯣ ꯁꯤꯁꯦ ꯁꯉꯥꯏꯒꯨꯝꯕ ꯑꯗꯨꯒ ꯀꯥꯎꯟꯇꯔꯗꯁꯨ ꯃꯌꯥꯝ ꯑꯃ ꯎꯠꯂꯝꯃꯤꯁꯤꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯂꯩꯔꯦ ꯁꯤꯔꯣꯏ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯑꯪꯂꯥꯁꯥ ꯃꯣꯏꯖꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥ ꯑꯗꯨꯒ ꯊꯥꯡ ꯇꯥ ꯑꯩꯈꯣꯏ ꯀꯩꯅꯣꯒꯁꯨ ꯆꯐꯨꯒꯨꯝꯕꯁꯨ ꯁꯤꯒꯅꯤꯐꯥꯏ ꯇꯧꯋꯦ ꯗꯤꯇꯦꯂꯤꯡ ꯈꯔ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯃꯊꯛꯁꯨ ꯂꯣꯏ ꯋꯨꯠꯋꯥꯔꯛꯅꯤ ꯁꯤꯗꯤꯀꯣ ꯑꯇꯩꯗꯤ ꯑꯩ ꯃꯨꯠꯆꯔꯒꯦ ꯊꯦꯡꯅ ꯄꯣꯠꯇꯣ ꯄꯣꯠ ꯂꯥꯛꯑꯦ ꯀꯩꯅꯣ ꯁ꯭ꯄꯦꯁꯦꯜ ꯊꯥꯂꯤꯁꯦ ꯁꯤꯅ ꯆꯤꯛꯀꯟ ꯂꯥꯛꯑꯦ ꯁꯤꯅ ꯀꯩꯅꯣ ꯆꯝꯊꯣꯡ ꯏꯔꯣꯝꯕꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯂꯐꯨ ꯏꯔꯣꯝꯕ ꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯕ ꯁꯤꯅ ꯍꯩ ꯊꯣꯡꯕ ꯃꯪꯒꯦ ꯃꯪꯒꯦ ꯎꯇꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯈꯤꯔ ꯈꯦꯔ ꯂꯩꯔꯦ ꯍꯋꯥꯏ ꯅꯥꯇꯣꯟ ꯅꯍꯥꯕꯤ ꯆꯥꯛꯇꯤ ꯋꯥꯠꯂꯤꯀꯣ ꯆꯥꯛ ꯈꯛꯇ ꯉꯥꯏꯔꯕ ꯑꯩ ꯀꯩꯅꯣ ꯊꯤꯔꯒꯦꯀꯣ ꯑꯗꯨꯗꯤ 1 ꯇ꯭ꯔꯧ 3 4 5 6 7 8 9 10 ꯑꯩ ꯆꯥꯛꯇꯨꯒ 11 ꯉꯥꯏꯔꯁꯤꯀꯣ ꯑꯗꯨꯗꯤ ꯂꯣꯏꯅ ꯆꯥꯛꯁꯨ ꯂꯥꯛꯑꯦ ꯄꯥꯐꯣꯔꯁꯨ ꯌꯥꯎꯔꯤꯅꯦ ꯃꯥꯏꯁꯤꯗꯤ ꯇꯣꯇꯦꯜ ꯀꯥꯎꯟꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯣꯀꯣ ꯃꯌꯥꯝ ꯑꯩ ꯀꯥꯎꯈ꯭ꯔꯦꯁꯨ ꯀꯥꯎꯟꯇꯣ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯕꯤꯔꯣ ꯐꯥꯔꯁ ꯀꯩꯅ ꯍꯧꯕꯁꯦ ꯑꯆꯝꯕ ꯅꯥꯟꯅ ꯍꯧꯔꯁꯤꯀꯣ ꯑꯆꯝꯕꯁꯦ ꯑꯩ ꯗꯤꯁꯥꯏꯠ ꯇꯧ ꯉꯝꯗ꯭ꯔꯦ ꯑꯆꯝꯕꯁꯦ ꯍꯋꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯍꯧꯔꯒꯦꯀꯣ
ꯁꯥꯎꯕ ꯌꯥꯗꯦ ꯍꯋꯥꯏꯁꯦ ꯍꯥꯎꯔꯅ ꯍꯋꯥꯏꯁꯦ ꯍꯦꯛꯇ ꯏꯟꯖꯁꯇꯤꯁ ꯇꯧꯕ ꯖꯁꯇꯤꯁ ꯈꯔ ꯇꯧꯔꯝꯒꯩ ꯍꯋꯥꯏꯁꯦ ꯃꯍꯤꯁꯦ ꯍꯋꯥꯏ ꯁꯨꯞ ꯇꯥꯔꯦꯅꯦꯀꯣ ꯖꯁꯇꯤꯁ ꯇꯧꯔꯝꯕꯁꯦ ꯃꯌꯥꯝ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝ ꯄ꯭ꯔꯖꯥꯒꯤꯀꯣ ꯌꯥꯏ ꯍꯋꯥꯏ ꯑꯣꯀꯦ ꯅꯣꯠ ꯕꯦꯗ ꯀꯥꯡꯒꯧꯁꯤꯒ ꯍꯋꯥꯏꯁꯤꯒ ꯁꯤꯡꯖꯨ ꯁꯤꯡꯖꯨꯁꯦ ꯍꯥꯎꯔꯤꯉꯩꯀꯣ ꯂꯣꯏꯈꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯦ ꯀꯩꯅꯣꯁꯦ ꯇꯧꯔꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝꯕꯁꯦꯀꯣ ꯏꯔꯣꯝꯕꯗꯣ ꯇ꯭ꯔꯥꯏ ꯇꯧꯔꯁꯦ ꯁꯨꯃꯥꯏꯅ ꯂꯧꯔꯦꯀꯣ ꯏꯔꯣꯝꯕꯁꯦ ꯂꯐꯨ ꯏꯔꯣꯝꯕꯅꯦ ꯍꯥꯎꯕꯅꯦ ꯂꯐꯨ ꯏꯔꯣꯝꯕꯁꯦ ꯂꯐꯨ ꯏꯔꯣꯝꯕꯁꯤꯒ ꯌꯦꯟꯁꯤꯒ ꯍꯥꯏꯐꯦꯠꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯁꯦ ꯏꯕꯥꯅꯤꯒꯤ ꯀꯣꯝꯕꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯁꯦ ꯁꯥꯎ ꯌꯥꯗꯦꯀꯣ ꯑꯗꯨꯅꯤ ꯈꯨꯠꯅ ꯑꯃ ꯄꯥꯏ ꯀꯩꯅꯣ ꯃꯣꯕꯥꯏꯜ ꯑꯃ ꯄꯥꯏ ꯈꯤꯇꯪ ꯉꯥꯛꯄꯤꯅꯤ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯁꯥꯎꯕ ꯌꯥꯗꯦ ꯁꯦ ꯂꯐꯨ ꯏꯔꯣꯝꯕ ꯑꯦꯟ chicken. Let's try. Yum bỏi. Bad. Yeah. Yum bỏi. Yeah. Chicken sẽ gì ăn sẽ phần Nên cái nó tôi có một chấm thùng rồi, xí xí từng yellow sang em maybe little turmeric cũng mà cái thằng half ra không được, try thôi. Cái này sẽ, ngay cũng mà, yên là chấm mà, gì có. Chấm chấm pha môi vậy thôi, càng ngọt cho lên rồi. Mình sẽ compensate to nó chấm bao giờ cái compensate to nó có càng ngọt vậy có. 강호가 좀 뭐지 이해하세요? 밥볼도 래 chicken 좀 try 해가지고 이제 피스 요요도 피스 그것도 뭐 요래 이 neck portion 뭐는 뭘 말하는 거지 저래 neck portion 아니 요래 neck area 그래서 님들 저래 가서 맞다 뭐 사 이해하는 지 하고 그래서 Wait, he's a laser. Let's do that. So where they go focus a little way. Charge out the phone to 5 minutes. Bây giờ sẽ cứ làm sâu ra đi. Sao? Chỉ cần gì nha chứ? Giấy cây đấy. Ok. Yellow sang yellow thì lấy ra. Ngon quá. Cái cần nó cũng hào đấy. Hay là dùng là thùng mất máy nào. Tôi mặc cái tăng quạt cái này. Ising cái nào vậy nào? Và ising cái nào taste cái này nó có đúng. It's okay. Chắc ngày mỗi na thì sẽ phải try rồi có purplish chứ ấy cái blueberry color trong tàu rồi có blueberry color trong tàu let's try thế này how rồi tôi nghe nghe sẽ có just taste tàu rồi color sẽ điểm bao giờ let's go chấm cái tăng chấm này còn nít some river cái là milk maid cũng có hapadi ya be thì khi quay hậu đấy cái núi nhỏ cái Nest Kitchen đây mới cái nồi hentak là second là cái này mình chocolate cái hấp nữa Nest Kitchen is good try sai bộ thì sang đó cái tăng replacement nó mới tông ra cái nó có thì sang đó sao rồi pakora puto re phadi bazare pakora is yummy yam samong tai ni nga siko pakora puto re moi kan kan wa yam di bazare moi kamai to mo cha kharom lo thare ko hawai je si pakora je hap ka cha ra ge pakora je chitang ni no wa le ai improvement da ga tai mas
fresh one same ko ni ko ang kaabra kan to mo kano lo shalo po ina ai mangi thong ji ga petang to ji ko throat kai ka ri nangi intestine di kai clear tong no let's go ya ha wa kai ma yang ni ko nong ta zu tak ko ni ko yeng ji se mangi thong ba rồi cái tấm đi mười anh nói rồi còn chuyện rất cái tấm gọi này đó good nói thôiผมลุยดิลุยกันเลยจากจุดสักองค์นี่ก็ลุยนิดซาดเลย but สุดเลยมีสิ่งนู้นลุยเสร็จแล้วก็จ้าไปอาดูยอดเลยสิ่งมันเลยมั้ยขวายลุยเลยคิดกันว่าเราเชื่อจ้ากันเลยสิ่งมันเลยมั้ยสิ่งอยู่เต็มกันเลยपकौड़ा नहीं पकौड़ा इम्प्रूवमेंट लगता है कांगो खाओ रहे रूम पर खाओ रहे पापड़ तो खाओ रहे भाई खाओ दी रूम में नहीं खाओ रहे तो माय देंगे ऐसे नौ लोग सुनो मैं हम लग भी नहीं बस ना तुम कोई तो क्लियर पे आनी वारी है हम से तो कौन सिर्फ मनों की सेक्शन तो नहीं दिस इज जो ग्लास वॉल ने ग्लास का किनो का वुड का ने ग्लास इधर मुझे माने ग्लास नहीं मुझे không để cô summer time nó break quẹt cái đó rồi xin wall sẽ mới dầm phải focus tàu xem rồi wall tụi mày tôi cái nó mà khuyên han wari watai tao làm nên cái gì hay phải tăng thâu cô tàu rèn là cái Manipur cái power ba youngsters cái heart drop cái đó này rồi cái nào cái nó araba cầm tông xe vào araba Tawag siya kung ya mo na tapiro ano mito dua to right masama sa right masam salo je to breakfast ka to na kra to tàu nó bắt đầu từ weather trên ngoài rồi đấy. Cảm cái thấy spot to phải khana ra ba khán giả cả. Tàu là sẽ từ đây có. daw din no video la pre Yang ni mungkin tu pink tàu cái nó tàu to will decide another say 2 weeks time dari tàu nó bắt đầu sẽ có. Okay brother. Thu da. Thu da. Yes.